Akasvani Imphal, Chitrabhanu Chitrabhanu na pau pazari, ahanbada maru oiba pau. Raja sida ehenba komthokpa kharaga loinena numidangi matamda thamlamba curfew mathang thagi taruk fawwa sangdokre. Manipur pung kumari da miyoi chamri nifuganitoi nona COVID-19 positive oiki anaba chonga marfudra nipan naba faki miyoi nipan siki amasung Central Drug Standards Control Organization na leba asida emergency ki oina chahitara nitoi amasung masigi mathaki miyoi singda COVID ki vaccine Jacob DC nabagi ayaba pikre. सरकार की फैसिलिटी सिंगदा चहितरा निपान की मथकी मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिंबा तुंगबदा चथरिबना नहा ओरिबा सिंगना वैक्सीन असि कापथोकनबा अमदी अटे मियोई सिंग वैक्सीन कापदसु मटिंग पांगबिनबा हाइजरी कोविड की अकीब लेरिबना मियामना चेक्सिंबा वाटबगी थोंग सिंग टोकबिदुना यारिबा मखै युमदगी चथोक्तना लेबियु तंगाई फदना चथोकलबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा टोइन हमदोक्तुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगी दमक्ता नेशनल हेल्पलाइन नंबर सिंग 0112397804 अमसुंग 1075 नि अदुगा राज्य की हेल्पलाइन नंबर सिंगना 0385241166 अमसुंग 1800345318 नि हौजिक मपुंग ओइबा पाउ राज्य असिदा निमिदांगी मतमदा थलंबा कर्फ्यू निमितरा मंगानी अमग अमुक सांगथोक्तुना मथंग थागी तरुक फावबा लेरगनी कर्फ्यू असि निमिदांग वाइरम पुंग तरुक तगी अयुक पुंग मंगा फावबा लेगनी स्टेट डिजास्टर मैनेजमेंट अथॉरिटी की स्टेट एग्जीक्यूटिव कमिटी की चेयरमैन ओरिबा राज्य की चीफ सेक्रेटरी डॉक्टर राजेश कुमार ने थोकपा चेरोल अमदा हाई मियाम पुनबा अमदी चक्सा हाइजानाबना चिंबा पांगथोकपा याखिरोय तंगाई फदबा कांगलुप की अमदी धर्म की ओइबा थौरम सिंगदी अककनबा मी मसिंग लोइनना अहांगबा मफम सिंगदा पांगथोकपा यागनी पौना बाजार अमसुंग थंगाल बाजार की वांगवादा नाइटोम लेबर युमसानबा मचाकसिंग हार्डवेयर इलेक्ट्रिक पोलमसिंग सीमेंट स्टेशनरी गुंबा पोचे योंबा दुकानसिंग अयुपुंग तरेटेगी नुंगतिल पुंग अनि फावबा हांगबा यागनी अदुमोइनमक शॉपिंग मॉलसिंगदी हांगबा याखिरोय गाड़ी वर्कशॉपसिंग कोविड की मपुंग फाबा चेक्सिल थौरांगलोनना अयुपुंग मापनदेगी नुंगतिल पुंग अहुम फावबा हांगबा यागनी लेकाई की दुकान सिंह अमदी मना मसिंग योनबा पपम सिंहसु अयु पुंग तरेटेगी नुंगतिल पुंग अनि फावबा हांगबा यागनी nga poultry amadi poultry gi pothok sing yonba dukan sing na ayu pung ni pandegi nungtil pung ani fawba aduga sangom amadi sangom gi polam sing yonba dukan sing na ayu pung taruk tegi mapan fawba hangba yagani hairi Manipur hauki ba pung komai da miyoi chamri ni funi to inong na COVID-19 positive oiba technique miyoi ni pan siki raisi gi haksa vibag na ngarang thok pacherol madhai puna miyoi lising ahom chatuk ni fu manga test tok bugi manung da miyoi chamri ni funi toy positive oikivani hariba matam ase miyoi changa marfudra ni pan naba faduna discharge tokibgalone na naba phaba apun masing la amal lising mari chatter humbudra matho shure naba phaba gi changchada marfudra mari dasmik taruk ni pani hauzik active case lising mari chama kuntra mapan leiri हौजिक फावदा कोविड-19 की वैक्सीन डोज लाखतरा मरी लिसिंग हुंबुद्रा मरी सुपना यांखनिटोय काखरे मसिंग मनन दमियोय लाखतरा माथोय लिसिंग हुंबुद्रा मंगा चोहुम हुंबुद्रा माथोय ना अहानबा डोज अदुगा मियोय लाख अनि लिसिंग मरफुद्रा निपान चाटुक मरफु माथोय ना अनिशुब डोज काखरे ताबिरिबा पावसी आकाशवाणी इम्फाल दगिनी Central Drug Standard Control Organization CDSO na leba asida emergency ki oina chahitara nithoy amasung masigi mathak leba miyosing Candela Healthcare ki COVID-19 ki vaccine Jacob DC nabagi ayaba pikre wafuma sihida asigi clinical trial ki entering phase 3 ki result adu CDSO ki subject expert committee ka tanarba matungda yakhibani vaccine asika pada chada humpudra taruk dasmik taruk ki kanabagi chang phangani amasung Celsius degree ani degi nifan fawu ki manungda thamgadabani vaccine ase yetum yaudna dose ahum thongna kapani ani shuba dose nimit ko nipani leraga amasung ahum suba dose na nimit yankai taruk ni leraga kapkodabani amarom da leba ase da hauji faboda miyoi koti yankai nipan covid ki vaccine kapkre hauji faboda miyoi koti yankai lag ni fumanga stage tokre केंद्र की हक्सान मंत्रालय हाई लेबा असिग ओइना कोविड लाइचति नाबा फरपकी चांगचा दमरफुद्रा तरे दशमिक मंगा मरी यौरे हौकिबा पुंग कुमरी दमियोय लिसिंग कुंठा तरु हेना नाबा फकी मसि थारगा हौजि फाबला नाबा फबा अपुनबा मसिंग कोटी अहुम लाख तरा मंगा शुरे हारिबा मतम असिता कोविड की अनौबा केस लिसिंग कुंट्रागा मरी थैंगनखी हौजि फाबा दमियोय लाख मरी लिसिंग कुंट्रागा हुमदोय चमापन हुमफु मरी लाइचित असिदगी लेखिद्रे
Uttar Pradesh ki hanagi Mukhyamantri amasung BJP ki Luchingba Kalyan Singh arang lekhidre masagi chahi marfuga mapan sukre Mahakuina naramlaba matungda lekhidabani Pradhan Mantri Narendra Modi Mukhyamantri Yogi Adityanath amadi ate Luchingba kayana Uttar Pradesh ki hanagi Mukhyamantri amasung Rajasthan ki Rajyapal oramba Kalyan Singh asina lekhidabada waba phongdokle Twitter da thaka pawarol amada Pradhan Mantri hai mahagi machanupa Rajveer Singh unaki amasu nungaitaba phongdoki mahangna hai Kalyan Singh asi sasan haiba matik chaba Luchingba amani mahangna hinglingai matamda rajya asigi chakwa thorangda achobo thodang lorami Assamda One Nation One Ration Card scheme bi kanabasing miyam da hayingdagi fangalagani Guwahati da pangmising da wangangbada rajya gi Food Civil Supply amasu Consumer Affairs Mantri Ranjit Kumar Das na hai scheme asiki makhada imung koti ani lak yang khaida kanaba piragani Mantrin hai beneficiary sing na makoi gi ration card sing adu Aadhaar ga link togodabani link togdrabadi makoi na phangpham to pacheng amadi ati polam sing fangloi scheme asi Kendra Sarkar gi flagship program gi makhada paikalakpa National Food Security Act manung channa paikalakpa khongthang amani Imphal ngasi phongba pause singi maruiba pausingi dama hoji Wahengbam Washington leire Washington Thagathari Chitrabhanu Tokyo Olympic Games ta Saruk Yaruba Manipur ki Sanawresing Okpa amadi COVID amadi masiga mari leinaba pausingna ngasi Imphal phongba pause yambagi maruiba pau oiri Tokyo Olympic Games ta Yaruba Manipur ki Sanawresing Okpa gi pauga loinana Mukhyamantri N Biren na phongdokhiba waphamsing pause singda headline tawduna phongnari Huyelan pauta Olympian manga okhibagi pauga loinana case incentive amasung appointment order sing khusina khre hairaduna Olympian sing celebrity ohening day haiba Mukhyamantri gi wafam ahan ba headline tawri People's Chronicle da Mukhyamantri na makoida sports ta hena akan bami yang changna ba haikre pongna phamda wakhal soithoktana goal launa ba honakisi haiba Mukhyamantri gi wafam sing asi headline tawri Sangai Express Manipuri da Manipur gi Olympic Park November thada loisingani Pawasi Sanalai Park amasung Irei Park tasu headline tawri aduga naharogi thodangtana thaugi mamal liter da lupa mari gi changda antharagani haiba Mukhyamantri N Biren gi wafam headline tawduna phongli Manipur da pung kunmari da COVID ke anoba case samri ni phuni thoi thengnakhiba anaba sangwa marfudani pana naba phaduna discharge tawkhiba aduga anaba ni pana laikhidabagi pausu pauche khara da headline pawina phongle Isel Express ta pawasiga loinana numidangi curfew numit tara mangani sangdokre anauba satnarol sing lauthokre haina headline da phongli pawasi Imphal Free Press ki su headline paw oiri pongna phamda positive tasu laitabadasu khara muk hengatle Sangai Express English ta nini sanba oina test tawba amadi anauba case ki masing namely haida headline da phongli Imphal Free Press amadi Sangai Express English ta atsumna chingi jila singda pungkun marigi total shutdown lauthokibagi pau headline da phongnari Hill Areas Committee ki bill Rajya Vidhan Sabha da khanaba yaroi Assembly da puthoktingai da miyam ga hana khanagadabani haiba ipsagi waphamna Irei Park amasung Sanalai Park da headline tawri Kendra ki Food Processing Industries Mantri Prahat Singh Patel na lamdam sigi oiba asapot makhal taret launch tawkibagi pausu Sangai Express Manipuri da anishuba headline pau ina phongli Sarkar na urea har marang kaina lai haijarabasu laumi singna bekta lupa lising amasani da lairi haiba laumi singi wafam ngasigi pauche kharagi ahanba lamai da phongnari pauche singi ahanba lamai da phongnari ba atai pau singi manungda Bishnupur district ki manung channa laiba Sarkar gi loisang singda thabak tawriba karmachari sing vaccine kaptrabadi tolop kaibe yaroi National Education Policy lisingani kunna lisingani kuntra phawbada Bharat ki mahai masing tambagi lamda chauna awanba porakani haiba Kendra ki Shiksha Mantri Dr. R.K. Ranjan gi wafam amadi sanabagi lamai dagina Tokyo Olympics ki silver medalist Saikhom Mirabai Chanubu Neroka FC ki brand ambassador oina hapkhre haibina singbasing asi panbeya Chitrabhanu Thagachari Washington Lushilakpada COVID-19 taking actung of face masks upa futaruk lamna leiba khutsa amadi mai mitarutana na thamba haiba achamba thong ahum masi ngang na chatpina ba amukha na ningsingjari aroiba da maroiba paw amukhana
Raja asida ahenba kongthokpa kharaga loinena numidangi matamda thamlamba curfew mathang thagi taruk fawa sangdokre. Manipur da pung kumari da mioi chamri nifuga nitoi nongno COVID-19 positive oki anaba changa maifudra nipan naba phaki mioi nipan siki amasung Central Drug Standard Control Organization na leba asida emergency oine chahi tera nitoi amasung masigi mathaki mioi singda COVID ki vaccine Zycov decision na bagi ayaba pikre pawlu zari.